ꯑꯩꯈꯣꯏꯒꯤ ꯂꯤꯇꯜ ꯀ꯭ꯔꯤꯁꯅ ꯆꯦꯟꯒꯔꯦ ꯃꯥꯗꯤ ꯀ꯭ꯂꯤꯟ ꯇꯧꯔꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯖꯔꯦ ꯍꯟꯗꯛ ꯅꯣꯡ ꯐꯖꯅ ꯆꯨꯕꯅꯤꯅ ꯆꯣꯅꯤꯡꯈꯣꯛꯁꯤꯁꯨ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯑꯩ ꯉꯁꯤ ꯕ꯭ꯂꯣꯛ ꯀꯥꯞꯄꯤꯅꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯁꯤꯌꯔ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯨꯛ ꯑꯣꯏꯔꯦ ꯉꯁꯤꯁꯦꯀꯣ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯒꯤ ꯁ꯭ꯀꯨꯜꯗ ꯖꯟꯃꯥꯁꯇꯃꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯂꯤꯕ꯭ꯔꯦꯠ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯃꯥ ꯀ꯭ꯔꯤꯁꯅ ꯁꯥꯔꯒ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯥ ꯀ꯭ꯔꯤꯁꯅꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯁꯦꯠꯄ ꯑꯗꯩ ꯀ꯭ꯔꯤꯁꯅꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯁꯦꯠꯂ ꯃꯇꯨꯡꯗ ꯏꯆꯥꯅꯤꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯉꯝꯕ ꯇꯥꯔꯗꯤ ꯃꯣꯏ ꯃꯌꯥꯝ ꯍꯣꯏꯅ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯍꯣꯏ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯇꯦꯛ ꯈꯔ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯃꯌꯥꯝ ꯍꯣꯏꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯑꯣꯏꯗꯤ ꯐꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯃꯈꯥ ꯇꯥꯕ ꯉꯁꯤ ꯕ꯭ꯔꯦꯗ ꯁꯦꯟꯋꯤꯆ ꯍꯥꯞꯄꯦ ꯌꯦꯔꯨꯝꯒ ꯇꯧꯔꯒ ꯀꯣꯔꯟ ꯕꯣꯏꯜ ꯇꯧꯔꯒ ꯍꯥꯞꯄꯦ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯁꯤꯒꯤ ꯆꯥꯃꯣꯁꯁꯦ ꯁꯤꯗ ꯍꯥꯞꯄꯦ ꯍꯣꯔꯦꯟ ꯃꯥ ꯀꯣꯔꯟꯁꯦ ꯆꯥꯅꯕꯒꯤ ꯁꯤꯗ ꯂꯩꯔꯦ ꯏꯆꯥꯅꯤꯄꯥꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯁꯦ ꯃꯈ꯭ꯋꯥꯡꯗ ꯀꯤꯅꯕꯒꯤ ꯁꯦꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯨꯀꯨꯠ ꯁꯦꯅ ꯄꯥꯝꯕꯣꯝꯗ ꯁꯤꯅꯕꯒꯤ ꯁꯦꯅ ꯏꯌꯥꯔꯔꯤꯡ ꯁꯦꯅ ꯂꯤꯛ ꯗ꯭ꯔꯦꯁꯇꯨꯗꯤ ꯁꯦꯠꯂ ꯃꯇꯨꯡꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯂꯤꯇꯜ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯜ ꯀ꯭ꯔꯤꯁꯅ ꯆꯦꯟꯒꯔꯦ ꯑꯁ ꯑꯄꯤꯔꯅꯨ ꯀ꯭ꯔꯤꯁꯅꯒꯤ ꯕꯥꯁꯤ ꯀꯥꯏ ꯑꯌꯥ ꯀ꯭ꯔꯤꯁꯅꯅ ꯊꯤꯜꯂꯛꯑꯦ ꯃꯃꯥꯗ ꯑꯌꯣ ꯈꯨꯠꯇ ꯂꯧꯊꯣꯛ ꯃꯈꯨꯠ ꯑꯃꯗ ꯂꯧꯊꯣꯛ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯠꯈꯠꯀꯅꯩꯌꯥꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯨ ꯃꯃꯥꯏꯗ ꯃꯦꯀꯞꯁꯨ ꯈꯔ ꯇꯧꯕꯤꯔꯦ ꯑꯗꯨꯒꯩꯗꯤ ꯒꯥꯔꯤꯗ ꯂꯥꯛꯑ ꯃꯇꯨꯡꯗꯀꯣ ꯂꯦꯡꯖꯥꯎꯇꯁꯨ ꯌꯥꯟꯁꯤꯟꯕꯤꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯆꯠꯂꯤꯅꯤ ꯃꯄꯥꯒ ꯑꯩꯒꯅ ꯊꯤꯜꯂꯤꯅꯤ ꯌꯦꯡꯉꯨ ꯀꯟꯍꯩꯌꯥꯁꯦꯀꯣ ꯒꯥꯔꯤꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯥ ꯍꯛꯀꯥꯝꯒ ꯋꯥ ꯆꯟꯅ ꯒꯥꯔꯤꯕꯨ ꯍꯦꯛ ꯇꯣꯡꯉꯕꯀꯣ ꯃꯥ ꯍꯦꯛꯇ ꯇꯨꯝꯅꯤꯡꯉꯩ ꯏꯆꯥꯅꯤꯄꯥ ꯁ꯭ꯀꯨꯜ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯍꯦꯛ ꯃꯈꯥꯗ ꯂꯩꯕ ꯖꯨꯝꯁꯦꯀꯣ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯄ꯭ꯂꯥꯟ ꯌꯥꯝ ꯐꯖꯅ ꯊꯥꯕ ꯌꯥꯝꯅ ꯐꯖꯩ ꯎꯕꯗ ꯁꯦ ꯑꯩꯅ ꯅꯍꯥꯟꯗꯩ ꯊꯥꯈꯤꯕ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯑꯁꯦ ꯑꯣꯏꯗꯔꯦ ꯁꯤꯖꯜꯂꯛꯑꯦ ꯑꯗꯣ ꯉꯔꯥꯡ ꯑꯩꯒꯤ ꯅꯤꯄꯥꯅꯀꯣ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏ ꯃꯅꯥꯛꯇ ꯅꯣꯔꯠ ꯏꯁꯀꯤ ꯗꯨꯀꯥꯟ ꯂꯩ ꯑꯗꯨꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯛꯏ ꯑꯗꯨꯗ ꯃꯔꯥ ꯌꯥꯎꯕ ꯆꯔꯥꯁꯤꯡꯗꯣ ꯑꯩꯅꯅꯦ ꯄꯥꯝꯕꯤꯗꯣ ꯃꯅꯥꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯥ ꯌꯥꯎꯕꯁꯤꯡꯁꯦꯀꯣ ꯑꯩꯅ ꯊꯥꯖꯤꯟꯒꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯊꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯄꯣꯠ ꯃꯆꯥꯁꯦ ꯑꯁꯤꯒꯤ ꯄꯣꯠ ꯃꯆꯥꯒꯤ ꯂꯩꯕꯥꯛꯁꯦꯀꯣ ꯂꯩꯍꯥꯎꯁꯦ ꯌꯥꯝꯅ ꯐꯩꯌꯦ ꯂꯩꯕꯥꯛ ꯑꯗꯨꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯆꯔꯥ ꯑꯇꯩꯗꯣ ꯑꯁꯤꯗ ꯊꯥꯖꯤꯟꯒꯦ ꯇꯧꯕꯅꯤ ꯑꯩ ꯃꯌꯥꯝꯁꯤꯒꯤ ꯂꯩ ꯄꯥꯝꯕꯤꯁꯦ ꯌꯦꯡꯉꯨ ꯃꯆꯥ ꯄꯤꯁꯛ ꯄꯤꯛꯑꯦꯕꯀꯣ ꯑꯗꯨꯒꯅꯦ ꯑꯁꯤꯅ ꯂꯩ ꯁꯥꯠꯄꯗꯤ ꯋꯥꯠꯇꯦ ꯂꯩ ꯃꯆꯨꯁꯤꯁꯨ ꯌꯦꯡꯉꯨ ꯄꯤꯡ ꯀꯂꯔ ꯑꯣꯏꯅ ꯃꯤꯟꯁ ꯔꯥꯅꯤ ꯃꯆꯨꯅꯤ ꯂꯩꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯖꯩꯌꯦ ꯑꯁꯦ ꯃꯊꯟꯇ ꯍꯧꯔꯛꯄ ꯆꯔꯥꯅꯤ ꯑꯩꯅꯒ ꯊꯥꯕ ꯅꯠꯇꯦꯀꯣ ꯌꯦꯡꯉꯨ ꯄꯥꯝꯕꯤꯁꯦ ꯄꯤꯁꯛ ꯄꯤꯛꯇꯅ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯁꯥꯍꯦꯕ ꯂꯩ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯥꯍꯦꯕ ꯂꯩ ꯁꯥꯠꯂꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩ ꯁꯥꯠꯂꯤ ꯑꯁꯤ ꯂꯩꯁꯤꯗꯤꯀꯣ ꯌꯥꯝꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯁꯥꯠꯂꯤ ꯁꯦ ꯑꯁꯤꯁꯨ ꯑꯩꯅ ꯊꯥꯈꯤꯕ ꯅꯠꯇꯦꯀꯣ ꯃꯊꯟꯇ ꯍꯧꯒꯠꯂꯛꯄꯅꯤ ꯑꯁꯦ ꯂꯩ ꯃꯆꯥ ꯄꯤꯁꯛ ꯇꯧꯅ ꯁꯥꯠꯂꯤ ꯄꯥꯝꯕꯤꯁꯦ ꯎꯕꯗ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯅ ꯊꯝꯃꯕ ꯂꯩ ꯁꯥꯠꯄꯅꯤꯅ ꯇꯨꯜꯁꯤꯁꯤꯗꯤ ꯐꯖꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯖꯅ ꯐꯖꯔꯦ ꯑꯩꯒꯤ ꯇꯨꯜꯁꯤꯁꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯇꯣꯅꯤꯡꯈꯣꯛ ꯌꯨꯝꯗꯒꯤ ꯆꯔꯥ ꯀꯣ ꯄꯔꯛꯄꯅꯤ ꯑꯗꯣ ꯌꯦꯡꯉꯨ ꯍꯟꯗꯛ ꯅꯣꯡ ꯐꯖꯅ ꯆꯨꯕꯅꯤꯅ ꯇꯣꯅꯤꯡꯈꯣꯛꯁꯤꯁꯨ ꯐꯖꯅ ꯆꯣꯡꯈꯠꯂꯛꯏ ꯑꯁꯦꯟꯅ ꯃꯌꯥꯡꯕ
ꯇꯞ ꯑꯅꯤꯗ ꯊꯥꯖꯜꯂꯦ ꯃꯌꯥꯡꯕ ꯁꯦ ꯖꯦꯟꯗꯦꯝꯁꯦ ꯈꯔ ꯐꯒꯗꯕ ꯋꯥꯂꯣꯛ ꯂꯩꯔꯦ ꯁꯦ ꯖꯦꯟꯗꯦꯝ ꯁꯦꯅ ꯖꯦꯅꯝ ꯑꯁꯤꯗ ꯂꯩꯔꯦ ꯐꯛꯄꯥꯏꯅꯤ ꯁꯦꯅ ꯑꯗꯨꯗꯒꯤꯗꯤ ꯀꯣ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯑꯅꯤꯔꯛ ꯍꯨꯟꯕꯅꯦꯕꯀꯣ ꯑꯗꯣ ꯁꯧꯒ꯭ꯔꯤꯁꯦꯅꯦ ꯄꯥꯝꯕꯤ ꯑꯃ ꯈꯤꯇꯪ ꯍꯤꯡꯒꯠꯂꯛꯏ ꯃꯌꯥꯝ ꯑꯇꯩ ꯄꯥꯝꯕꯤꯒ ꯍꯤꯡꯗꯔꯦ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯑꯃ ꯈꯤꯇꯪꯇꯅꯤ ꯍꯤꯡꯉꯤꯁꯦ ꯑꯁꯤꯗ ꯆꯦꯡꯒ꯭ꯔꯨꯞ ꯆꯔꯥ ꯑꯅꯤꯈꯛ ꯆꯦꯡꯒ꯭ꯔꯨꯞ sila khara chawre sila pitru pikpa macam group ama haugalai hangam sila hangam ama aina karon maru ko karon akhaba maru do phunjan gi bane ba ko do khangde ase chara ama khak khak hoglai hingba ngam dori badi khang nakupi leire sida nakupi gi aloe vera se yung myam phajadro aloe vera se madi phajana phajare fare chara su myam chongdore hazik toning gok se khara heke ta wini toning gok ka mayang baga se khara heke irom bada hap ke haina long chubadona ko akhoi makhagi park se napi da loire ba ko di adoi duna kari tauri napi se yamna songa bani angang sing se ko makhada park ta putharaga sana ba su ya dare sana dare adona ngasi di napi kak na be clean tauna be mi la e hauzik se napi clean tauri mayam ai gi makhon se ta bangam rangam dabra di khangde ko se napi phana jamna di clean tauram ne se pura mak se ko napi na loiram na bani se song dana hauzik phana jamna clean tauram ne adura napi se kakpagi ko napi manam na loi Janipagi school uniform bag ta hap kheba ko adona program lora matungda aunty hoina dress change tawbire adonu thin oibada ma'am moi ma'am na ko video su thare to yamna di share tawba ngamaroi tang share tawre ke ma'am yengu Janipa se Krishna on dana matki se ma tukai adudi ma'am ngasigi blog ase asida loisanjarage ma'am take care bye bye